ꯃꯔꯣꯜ ꯇꯝꯖꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯤꯀꯦꯜ ꯀꯣꯏꯁꯟ ꯑꯩꯈꯣꯏꯒꯤ ꯃꯤꯗꯤꯌꯥꯁꯤꯗ ꯄꯥꯝꯖꯅ ꯆꯪꯉꯛꯄ ꯃꯌꯥꯝ ꯍꯧꯖꯤꯛ ꯇꯥꯃꯣ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯄꯟꯈꯤꯕ ꯌꯥꯝ ꯀ꯭ꯔꯨꯁꯤꯌꯦꯜ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯂꯤꯒꯜ ꯍꯥꯏꯁꯤ ꯀꯅꯥꯒꯨꯝꯕ ꯑꯣꯐꯤꯁꯔ ꯑꯃꯒꯤ ꯔꯥꯏꯠꯅꯤ, ꯀꯅꯥꯒꯨꯝꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯒꯤ ꯔꯥꯏꯠꯅꯤ, ꯒꯚꯔꯟꯃꯦꯟꯠ ꯑꯃꯒꯤ ꯔꯥꯏꯠꯅꯤ. ꯃꯤꯗꯤꯌꯥ ꯑꯩꯈꯣꯏꯅꯁꯨ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯁꯨ ꯈꯪꯕ ꯈꯔ ꯐꯩ. ꯀꯥꯔꯅ ꯏꯟ ꯄ꯭ꯔꯣꯄꯔ ꯄꯔꯁꯄꯦꯛꯇꯤꯚꯇ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯖꯅ ꯉꯥꯛꯑ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯈꯟꯒꯗꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯦꯖ ꯑ ꯒꯨꯗ ꯁꯤꯇꯤꯖꯟ ꯑꯣꯏꯅ ꯈꯟꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯈꯜꯂꯝꯃꯤ. ꯋꯤꯗꯤꯟ ꯗ ꯕꯥꯎꯟꯁ ꯑꯣꯐ ꯗ ꯂꯤꯒꯦꯂꯤꯇꯤꯗ ꯑꯩꯈꯣꯏꯗ ꯀꯅꯥꯒꯨꯝ ꯊꯥꯔꯛꯄ ꯃꯇꯝꯗ ꯑꯣꯀꯦ ꯐꯥꯏꯟ ꯑꯩꯈꯣꯏꯁꯨ ꯂꯤꯒꯦꯜꯂꯤ ꯑꯗꯨꯝ ꯊꯦꯡꯅꯔ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯈꯟꯅꯔꯒ ꯂꯤꯒꯦꯜꯂꯤ ꯅꯣꯏ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯂꯣꯀꯦꯜ ꯑꯦꯗꯖꯁꯃꯦꯟ ꯑꯃ ꯃꯌꯥꯝ ꯊꯣꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯕꯤꯔꯝꯒꯅꯤ. ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯒ ꯑꯩꯈꯣꯏꯒ ꯌꯦꯠꯅꯕ ꯂꯥꯛꯀꯥꯟꯗ ꯅꯈꯣꯏꯅ ꯄꯦꯟꯗ꯭ꯔꯒ ꯅꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯙꯨꯞ ꯙꯥꯞ ꯇꯧꯔꯛꯀꯅꯨ ꯍꯥꯏꯔꯝꯃꯨ. ꯑꯩꯈꯣꯏꯅ ꯐꯖꯅ ꯏꯗꯤꯇꯔꯗꯨꯒ ꯌꯥꯅꯔꯦ, ꯏꯗꯤꯇꯔꯒꯤ ꯂꯦꯚꯦꯜꯗ ꯌꯥꯔꯒꯅ ꯏꯁꯦ ꯑꯃꯁꯨꯡ ꯑꯥꯝꯖꯨꯒꯤ ꯂꯦꯚꯦꯜꯗ ꯄꯨꯈꯠꯂꯒ ꯌꯥꯅꯔꯦ. ꯌꯥꯅꯔꯒꯗꯤ ꯅꯣꯏ ꯂꯤꯒꯦꯜꯂꯤ ꯑꯗꯨꯝ ꯇꯧꯒꯦꯁꯨ ꯇꯧ, ꯑꯗꯨꯗꯗꯤ ꯑꯩꯈꯣꯏ ꯀꯔꯤꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯥꯏꯅ ꯑꯩꯈꯣই ꯄꯣꯖꯤꯁꯟ ꯑꯃ ꯂꯧꯔꯝꯃꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯤꯒꯜꯒꯤ ꯄꯣꯠꯁꯤ ꯉꯁꯥꯏ ꯃꯩꯈꯦꯠ ꯌꯨꯝ ꯃꯩ ꯊꯥꯕꯁꯤꯅ ꯑꯗꯨꯃꯥꯏꯅ तोान तोान इंटरेस्ट वेस्टेड इंटरेस्ट क्या लीगल पोटी चिन मेनब लान अचौब ममी तारे हंदक फिल्म से यामजल्लबनीना करी तौसीगे खनबद लीगल एड मैम मतें पानब फ्रिविलेज केस हारपद मैं मतें पानब है आमजुगी जे पुलगा हौसी हौदोखी चंदुकुमार अखोई मधुगी कमिटी मेंबर करीगीदमक्ता करीगिनो है कनागुंबा खबर मंगोंद पीरिब मैंडेट खबर अखोई पीरिब मैंडेट से करीनो टू बी द आईज एंड इयर्स ऑफ द पब्लिक की मिट नाकोम ओइरगा प्रजादा सरकार खंगनिंगबा अरांब तौमीने खंगनिंगबा पोतु खंगलु अखोई मैंडेट की मनुंदा अखोई प्रजादा थबक तौगे एन तौ मतमदा लीगल टूल सिनरबा अखोइबु अपन नपीने होनरबा सि मैमजी लनाई थेंगदन लेबा तारगदी अखोई लोइनमक पाउ तौबसि ngamaroy aduna अखोई with that in mind है अखोई इचिनाउ सिंह लीगल लीगल एनी अवाब ताबा तमदा मधु मतें पांगबा से नॉट ओनली फंड की मतान खत नते इवन दका तारगदी प्रो बोनोदा अखोई खंगजानबा अखोई उकिल लेबो मैम सजेस्ट होगिनो तमदु यारिंगै सोमना सजेस्ट करबो उकिल दु अखोइना नन पॉलिटिकल होइबा पॉलिटिकल होइबा सिगुम्बा मैम तौरगा अखोई सिगी पोटसे पुन्ना थिंगबिनबगी पोट इशू दुनि लाइ कदाइदगिनो अखोइदा लीगल थ्रेट सी अखोई मणिपुर खकी नते हजि मणिपुर खर हेना यांजिलकि वानी बट ओवरऑल ऑल ओवर इंडिया अदु तौदम नते